ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯤꯅ ꯐꯪꯈꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥ ꯇꯔꯨꯛꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕꯁꯨ UNCꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ KNFPꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯟꯈ꯭ꯔꯦ KCP ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕꯒꯤ ꯃꯤ ꯁꯥꯔꯒ ꯁꯦꯜ ꯈꯣꯝꯂꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯋꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯆꯦꯟꯊꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯕꯤ ꯀꯨꯀꯤ ꯅꯨꯄꯤꯃꯆꯥ ꯂꯝꯕꯣꯏ ꯀꯤꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯝꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯀꯟ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯔꯤꯂꯤꯐꯀꯤ ꯄꯣꯠꯆꯩꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯀꯣꯟꯁꯥꯈꯨꯜꯒꯤ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯔꯒ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ KNFPꯒꯤ ꯀꯦꯗꯔꯁꯤꯡ ꯆꯦꯟꯅꯩ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯦꯗꯤꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯚꯤꯂꯦꯖ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯂꯣꯀꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯐꯥꯔꯒ KNFPꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯦꯗꯔꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯦ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯛꯀꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯔꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯟꯅꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ ꯃꯊꯧ ꯇꯥꯏ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯂꯣꯟꯅꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯎꯗꯕ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 1985ꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯁꯥꯝ ꯑꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯃꯦꯘꯥꯂꯌꯥ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯑꯣꯏꯅꯗꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯄꯥꯏꯈꯠꯄ ꯍꯧꯗ꯭ꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ NRCꯒꯤ ꯋꯥꯐꯝ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯈꯟꯅꯔꯤ ꯀꯣꯕ꯭ꯔꯥ ꯕꯇꯥꯂꯤꯌꯟꯁꯤꯡ ꯌꯧꯔꯛꯂꯕꯁꯨ ꯆꯤꯡꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯗꯕꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯊꯦꯡꯅꯕ ꯂꯩꯔꯕꯁꯨ ꯑꯋꯥꯠꯄꯗꯤ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯊꯨꯡꯂꯔꯦ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯦ ꯍꯥꯏꯅ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ MLA ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯨ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯝꯕ ꯁꯠꯇꯤꯁꯒꯔꯒ ꯈꯦꯟꯅꯕ ꯈꯔ ꯂꯩꯕꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯕꯅꯤ ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯐꯦꯟꯁꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯏꯕꯒ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯕꯣꯔꯗꯔ ꯐꯣꯔꯁꯁꯤꯡ ꯊꯝꯂꯒꯅꯤ ꯍꯥꯏꯔꯤ VIPꯒꯤ ꯐ꯭ꯂꯦꯛ ꯊꯦꯠꯆꯤꯜꯂꯒ ꯂꯥꯟꯃꯤꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯔꯒ ꯗ꯭ꯔꯒ ꯄꯨꯔꯛꯄꯗꯒꯤ ꯐꯥꯔꯦ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯅꯧꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯅꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯀꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯁꯦ ꯑꯉꯛꯄ ꯄꯥꯎ ꯃꯊꯪ ꯇꯥꯔꯛꯂꯤ VIPꯒꯤ ꯐ꯭ꯂꯦꯛ ꯄꯣꯁꯠ ꯑꯃꯗꯤ ꯁ꯭ꯇꯥꯔ ꯑꯃ ꯊꯦꯠꯄ ꯏꯅꯣꯚꯥ ꯀꯥꯔ ꯑꯃꯗ ꯑꯥꯔꯃꯤꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯔꯒ ꯗ꯭ꯔꯒ ꯄꯨꯔꯛꯄ ꯑꯁꯥꯝ ꯃꯆꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯖꯥꯌꯦꯕ ꯁꯦꯈꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯌꯥꯝꯂꯕ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯔꯣꯝ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤ ꯈꯨꯂꯦꯟ ꯆꯦꯛ ꯄꯣꯁꯠꯇ ꯊꯣꯛꯈꯤꯕꯅꯤ ꯀꯥꯔ ꯑꯗꯨꯗ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁ ꯍꯥꯏꯅ ꯊꯥꯕ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯨ ꯅꯞꯂꯒ ꯁꯦꯅꯥꯄꯇꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ AS23AK5541 ꯑꯗꯨ ꯏꯁꯀꯣꯔꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯔꯒ ꯊꯧꯔꯛꯄꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯄꯔꯦꯁꯟ ꯇꯤꯝ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ CRPFꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯒꯥꯔꯤ ꯑꯗꯨ ꯂꯥꯟꯃꯤꯒꯤ ꯅꯠꯇꯦ ꯑꯃꯁꯨꯡ ꯇꯣꯡꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯀ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯔꯒ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯁꯥꯝꯒꯤ ꯇꯤꯟꯁꯨꯀꯤꯌꯥ ꯃꯥꯔꯒꯦꯔꯤꯇꯥꯗꯒꯤ ꯇꯔꯀꯦꯁꯣꯔ ꯁꯤꯡ ꯆꯍꯤ 95 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯥꯖꯗꯤꯌꯣ ꯁꯤꯡ ꯀꯧꯏ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯥꯔ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯊꯣꯡꯗꯒꯤ ꯑꯣꯄꯤꯌꯝ ꯄꯦꯀꯦꯠ 18 ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯐꯥꯔꯦ ꯃꯈꯣꯏꯗꯒꯤ ꯐꯥꯔꯤꯕ ꯀꯥꯅꯤꯁꯤꯡ ꯑꯗꯨ ꯑꯣꯜꯂꯒ ꯌꯦꯡꯕꯗ ꯀꯤꯂꯣꯒ꯭ꯔꯥꯝ 15 ꯗꯁꯄꯤꯛ 150 ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ
ꯂꯥꯟꯃꯤꯒꯤ ꯁꯥꯔꯤꯕ ꯒꯥꯔꯤ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯅꯤ, ꯂꯨꯄꯥ 5,000 ꯌꯥꯎꯕ ꯋꯥꯂꯦꯠ ꯑꯃ, ꯄꯥꯟ ꯀꯥꯔꯗ ꯑꯃꯗꯤ ꯚꯣꯇꯔ ꯀꯥꯔꯗ ꯑꯃꯃꯝꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯥꯔꯝꯕ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯥꯍꯖꯥꯟꯄꯨꯔꯗ ꯑꯥꯔꯃꯤꯅ ꯐꯥꯔꯦ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯃꯇꯝ ꯁꯥꯡꯅ ꯁꯥꯍꯖꯥꯟꯄꯨꯔ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯔꯒ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯥꯔꯃꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯈꯤ꯫ ꯁꯥꯍꯖꯥꯟꯄꯨꯔ ꯀꯦꯟꯇꯣꯟꯃꯦꯟꯇ ꯂꯩꯕ ꯁꯍꯤꯗ ꯃꯦꯃꯣꯔꯤꯌꯦꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛ ꯆꯦꯄꯥꯎ ꯄꯤꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯋꯥ ꯉꯥꯡꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ ꯑꯗꯨ ꯕ꯭ꯔꯤꯒꯦꯗꯤꯌꯔꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯔꯤ-ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯐꯥꯈꯤꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯁꯥꯁꯤꯟꯅꯕ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯣꯕꯨ ꯃꯈꯨꯠꯇ ꯄꯥꯏꯅꯕ ꯍꯣꯠꯅꯔꯕꯗꯤ ꯆꯞ ꯆꯥꯅ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯗꯤꯖꯤꯄꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯣꯕꯨꯃꯈꯨꯠꯇ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗꯤꯖꯤꯄꯤ ꯃꯨꯀꯦꯁ ꯁꯤꯡ IPSꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ CRPF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯟ ꯄ꯭ꯔꯤꯄꯤꯌꯔꯅꯦꯁꯀꯤ ꯃꯇꯥꯡꯗ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯗꯤꯖꯤꯄꯤ ꯑꯁꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯈꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯣꯕꯨ ꯃꯈꯨꯠꯇ ꯄꯥꯏꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯗꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯅ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯔꯃꯔꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯗ 70 ꯔꯣꯝꯗꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯋꯥꯠꯍꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯔꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DCP ꯑꯁꯤꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯍꯟꯕ ꯌꯥꯕ ꯑꯔꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯟꯗꯣꯔꯛꯂꯤꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯆꯞ ꯆꯥꯅ ꯂꯧꯈꯠꯀꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯔꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯃꯣꯅꯤꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ ꯍꯥꯡꯂꯦ ꯍꯥꯏꯈꯤ꯫ ꯐꯤꯂꯤꯄꯤꯟꯁꯇ ꯅꯧꯅ ꯌꯨꯍꯥ ꯍꯥꯕꯗ ꯃꯤꯑꯣꯏ 38 ꯁꯤꯔꯦ꯫ ꯈꯥ ꯊꯪꯕ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯤꯠꯅꯥꯎꯗ ꯑꯀꯟꯕ ꯌꯨꯍꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯃꯤꯑꯣꯏ 38 ꯁꯤꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 1,103 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 90 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯁꯛ ꯔꯤꯗꯛꯁꯟ ꯑꯦꯟড ꯃꯦꯅꯦꯖꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝ 12,700 ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 9,900 ꯔꯣꯝ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ꯫ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 7.8 ꯌꯧꯅ ꯌꯨꯍꯥ ꯍꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯁꯤ ꯄꯣꯔꯠꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯂꯧꯎ-ꯁꯤꯡꯎꯕꯗꯁꯨ ꯆꯥꯎꯅ ꯑꯄꯟꯕ ꯊꯣꯛꯂꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤ ꯑꯃꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ 99 ꯔꯣꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯚꯣꯜꯀꯦꯅꯣꯂꯣꯖꯤ ꯑꯦꯟড ꯁꯤꯁꯃꯣꯂꯣꯖꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯄꯨꯡ 8:38 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯃꯤꯠꯅꯥꯎ ꯑꯥꯏꯂꯦꯟꯗꯒꯤ ꯁꯥꯂꯪꯒꯅꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯑꯣꯏꯈꯤ꯫ ꯖꯦꯅꯔꯦꯜ ꯁꯟꯇꯣꯁꯇ ꯂꯩꯕ ꯃꯊꯣꯜ 2 ꯋꯥꯡꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯇꯦꯛ-ꯑꯀꯥꯏꯅ ꯅꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯂꯦꯟ ꯁꯨꯇꯤ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯀꯟꯕ ꯌꯨꯍꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫